Mieng tabiri bapum na magpu ahan mamagtada taram na oksari. Ngasisu amuk miyam gida magta ano ba video mapuraga laksari. Miyam na toy na hainariba su haibadi suspension of operation haiba asi India lengakta sangjaraktuna surrender tawrakaraba Kuki militant singbu political dialogue tawduna wari sanaraga mainstream da puraktuna jati ki isel da tilhana bigi thawrang amani. Ing sok 2005 ki August ki tang amada Indian Army United People's Front haibadi UPF KNO amadi India lengaka Delhi da khuek ama pinaraga adugi matungda amuk ing sok 2008 ki August ki tang kunni thoida India lengak Manipur lengak UPF KNO ga sahi amagi sign tawnaki hairiba agreement asida Surachandpurdagi ningol lawba schedule caste ki IAS amana Meitei gi mihut oiramki aduga agreement asi sahi kudingi adum sangtharaga lakhi Kuki militant singi group asi masing pulapna kunthra muksui adugi manungda kunmangadi sugi niyom sing asi chatnai ing sok 2023 gi mas ki tang taraga ni thoigi numitang athengmada chief minister na mayai tangma loduna phamkhiba mahaki cabinet ki minister singi miphamna India lengak yauna Manipur lengak na suspension of operation ki ayaba thamnarakliba KNA amasung ZRA Kuki lalhoba ani asi withdraw tore haina lauthoki Kuki militant singi group asi pulapna kunga humdoi khaktang ngaire su tongnariba apunba kanglup KNO amasung UPF ki manungda KNO gi makhada UG group taraga taret lei aduga UPF ki makhadana UG group nipal lei surrender torokaraba Kuki militant pumnamak ki activity pumnamak asi joint monitoring group na yengsingadabani duga Kuki militant singi designated camp sing asi district mangadani haibadi Tengnopal Kangpokpi Surachandpur Fairzone Chandel hairiba district manga asidani apunma kem masingna taraga mari ni makoi sing adudi Surachandpurda manga Kangpokpida mari Fairzone ahum Chandelda amma Tengnopalda amani su satnariba Kuki lalhoba singna sugi niyom sing thugaiduna illegal oiba mawongda atamdana Meitei phurupta onsinduna micham kaya ama hatpa mishi mina thoganba mayum makai kaya ama mai thadokpa lutpat tawduna yumna loijaba ok yen sa sanna chingba kaya ama huran begi thabak chatharakhe khunja singbu ngakpinaba kausilakpa protection force singna Kuki militant singna chathakiba illegal oiba thabak sing khangsinadri usinnadri loinana megi tangkuni panda phawgak chau ikhai makha lekagi Meitei yum kutmangasu suda leiriba Kuki militant singna mai thadokiba adubu kannaba changkiba state forcing bu tingduna thamlaga submatagi bank phayardamak tawki masida penadraba khunjamiyamna article 355 ki suit at side hariba order adu kadaida laikhrabagi haina hangnarakhi article 355 na piriba suit at side ki order asibu tampakta khundariba Meitei khaktagira chin Kuki narco terrorist singna su haina mingthonba phijang amagi marumda Indian Army gi matiang lauraga Meitei singna atamnana onsinduna landaba tamthireba chahi asigi megi tang ahumgi thodok asi chahi kayagi mamangdagi satharaga lakhre ing sok 2008 ta Moregi ward number 9 da ekar taraga manga mukchauna saba doctor amadi nurse sing lainaba quarter kun sem saba loirba matungda quarter pumnamak Kuki singna munbiki masigi sumathakta Moreda leiba Meitei pangalgi laisang kaya ama mai thadok pikhi Kangla tombida taba Meitei singi yum inkhongi patama kai Kuki singna yamna ngalingai matamdagi khonggatpuna paisinki ing sok 2001 da Kangpokpida leiba Meitei singbu Kuki singna talakhiba leikre mato asumna Kuki singna Meitei singbu matam ayamada khanaba hoduna yongna lokpu tanba haiba illegal oiba thabak sing asi tawduna lakhi Haujik Manipur da thokliba irang asi lamdam masida leiriba kudingmakna khundaminariba isininaw singna Meitei khakta inthokpa tawbiganu thokliba lan asi Manipur da hoba lan oibana amatu oina thengnaminaduna Manipur kannabagidamakta thengnaminaba mathok tai Surachandpurda helicopter ki service haukiba relief ki potlam sing state ki authority amata yaudana piriba ministry dagi joint secretary ama director mangaga loinana state asida administration chalairakpa kaya asina haujik administration amada thabak tawrabra haina prajam miyam da jingna halli